ꯃꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯕꯤꯔꯤꯕ ꯄꯣꯛꯇꯕꯤ ꯏꯃꯥꯁꯨ ꯏꯃꯥꯅꯤ ꯁꯤꯖꯟ 2 episode 18 ꯃꯌꯥꯝ ꯑꯩꯅ ꯉꯔꯥꯡ ꯊꯥꯒꯠꯆꯕꯅꯦ ꯑꯗꯣ ꯂꯣꯏꯌꯨ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯄꯦꯟꯗꯤꯡꯗ ꯑꯗꯨꯝ ꯂꯩꯔꯦ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯩꯅ ꯈꯟꯕꯗ ꯅꯣꯡ ꯆꯤꯡ ꯆꯨꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯦꯠꯋꯥꯔꯛ ꯅꯨꯡꯉꯥꯏꯇꯕꯒꯤꯁꯨ ꯃꯥꯜꯂꯦ ꯑꯗꯣ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯑꯃꯗ ꯑꯩꯅ ꯇ꯭ꯔꯥꯏ ꯇꯧꯕꯅꯦ ꯃꯥꯒꯤ ꯌꯥꯝꯅ ꯄꯤꯛꯄ ꯆꯦꯅꯦꯜꯗꯨꯗ ꯑꯩꯅ ꯑꯝꯇꯪ ꯊꯥꯒꯠꯂꯒ ꯌꯦꯡꯒꯦ ꯀꯔꯤ ꯃꯔꯝ ꯂꯩꯕꯒꯤꯅꯣ ꯑꯩꯉꯣꯟꯗ ꯌꯥꯗ꯭ꯔꯤꯁꯦ ꯅꯪꯉꯣꯟꯗꯁꯨ ꯌꯥꯗꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯃꯥꯒꯤ ꯆꯦꯅꯦꯜꯗꯨꯗ ꯆꯪꯉꯒ ꯑꯩꯅ ꯊꯥꯒꯠꯄ ꯃꯇꯝꯗꯗꯤ ꯑꯗꯨꯝ ꯏꯔꯥꯏ ꯂꯥꯏꯅ ꯌꯥꯏꯑꯕꯀꯣ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯍꯥꯟꯅ ꯌꯦꯡꯕꯤꯅꯤꯡꯕ ꯂꯩ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯆꯦꯅꯦꯜꯗꯨꯗ ꯆꯪꯉꯒ ꯑꯗꯨꯝ ꯌꯦꯡꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩꯒꯤ ꯁꯤꯗꯁꯨ ꯍꯦꯛ ꯌꯥꯕꯒ ꯑꯗꯨം ꯊꯥꯒꯠꯆꯔꯛꯀꯦ ꯃꯌꯥꯝ ꯑꯗꯨꯒ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯣ ꯃꯌꯥꯝ ꯄꯣꯛꯇꯕꯤ ꯏꯃꯥꯁꯨ ꯏꯃꯥꯅꯤꯗꯣ ꯌꯦꯡꯕ ꯈꯛꯇꯪ ꯅꯠꯇꯕꯤꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯅꯝꯕꯁꯨ ꯀꯥꯎꯕꯤꯒꯅꯨ ꯌꯥꯔꯤꯕ ꯃꯈꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯥꯔꯒꯗꯤ ꯑꯩ ꯍꯧꯖꯤꯛꯀꯤ ꯆꯦꯅꯦꯜꯗꯨꯗ ꯑꯗꯨꯝ ꯑꯞꯂꯣꯗ ꯇꯧꯖꯔꯛꯀꯦꯕ ꯑꯩꯒꯤꯁꯦ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯈꯪ ꯑꯍꯩꯁꯤꯡꯗ ꯑꯝꯇꯪ ꯇꯥꯟꯅꯖꯔꯛꯈꯤꯒꯦ ꯑꯩꯅ ꯐꯔꯛ ꯇꯥꯕ ꯂꯩꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯑꯩꯒꯤ ꯐ꯭ꯔꯦꯟꯗꯨꯒꯤ ꯆꯦꯅꯦꯜꯗꯣ ꯑꯗꯨꯗ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯣꯛꯇꯕꯤ ꯏꯃꯥꯁꯨ ꯏꯃꯥꯅꯤꯗꯣ ꯑꯗꯨꯝ ꯊꯥꯒꯠꯆꯔꯛꯀꯦ ꯑꯗꯨꯅ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯗꯤ ꯀꯥꯎꯕꯤꯒꯅꯨꯀꯣ ꯃꯌꯥꯝ ꯁꯤꯒꯤ ꯃꯅꯤꯄꯨꯔꯤ ꯊꯤꯖꯤꯟ ꯋꯥꯔꯤ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜꯁꯦ ꯁꯤꯗꯩꯁꯤꯗ ꯆꯪꯉꯒ ꯃꯌꯥꯝꯅ ꯑꯗꯨꯝ ꯌꯦꯡꯕꯤꯔꯝꯃꯣ ꯑꯩꯒꯤ ꯆꯦꯅꯦꯜꯗꯣꯈꯔ ꯐꯔꯛ ꯑꯃ ꯇꯥꯔꯦꯕ ꯃꯌꯥꯝꯅ ꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯕꯤꯕꯗꯨꯒꯤꯗꯃꯛꯇ ꯍꯥꯟꯅ ꯑꯗꯨꯝ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯒꯦꯅ ꯑꯗꯨꯝ ꯀꯛꯊꯠꯆꯗ꯭ꯔꯕꯅꯦ ꯚꯤꯗꯤꯑꯣꯁꯦ ꯑꯩꯒꯤꯗꯣ ꯍꯦꯛ ꯌꯥꯕꯒ ꯑꯩꯒꯤꯗꯨꯗ ꯑꯃꯨꯛ ꯊꯥꯒꯠꯆꯔꯛꯀꯦ ꯑꯩꯒꯤꯁꯦ ꯃꯤꯅꯤꯠ ꯑꯁꯥꯡꯕꯗꯤ ꯌꯥꯗꯦꯕ ꯑꯗꯨꯒ ꯃꯤꯅꯤꯠ ꯑꯇꯦꯟꯕꯈꯩꯗꯤ ꯑꯃꯨꯛ ꯌꯥꯕ ꯑꯗꯨꯒꯤꯅꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯁꯣꯏꯗꯕꯤꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ